Center gi lengakna phongna Michang Mikhai Naiba miyamna masi yawna waraukhibani. Naga Micham taruk phakhibadugi matangda World Baptist Alliance Delhi gi Home Minister Meghalaya amasung Nagaland gi CM karige kuki da taknade nungaina pija pithak tawduna thamleba kuki tara mari phajin badu thadokna badi kannamak taknakhi chingda naga natraga topa kanagumba ma sokpada hospital da pukhalakpasu tawkhidre KNF waramgani chingnaba miyoi ahumgi rims ta phongna puraktuna lakpasi miyamna warau batabane hospital simakki mokta matup lenthallaga hatok piraba naga micham taruk ki asib hakchang laudana leiribani masida wahang ama thoraklibadi karigi army na makhoibu puraklibano haibasini central paramilitary gi marakta khwaidagi matik leiba amana kuki khulai paiba kangbu puthok pusin tauba michang phongna changba kuki na nongmaida natana bom yauna chingdagi kaptharakpada yengduna leiba madu thengnanaba khulngakpa mayamna defense tawbagi kapnaba lakpada kesper gari na lambi thingba masing thingamdana tawkhrabani masidagi hendoktuna police station gi gate ta phawba kesper 1000 duna khambagi thabak tawkhrabani adunani mamitna sangsang uraba maira paibi mayamna air gi mathakta protest tawkhiba mayam gari thatuna Assam Rifles gari da kuki khulai paibe yaubra yaudabra check tawgani haiduna lambi thatpagi wathok kaya thokhiba sahi ahum sigi manungda tattana thengnakhiba thodok kaya ni chap manana litanda choro namli wangli asam khulen amasung atai mafam kaya da tangkhul nupi mayamna Assam Rifles ke mayokta protest kaya tawkhre masina takpadi leptana tawduna lakliba amani haibasini kuki khulai paiba mayamna attack tawriba ayambana makhoigi camp manakta ngaktani adunani Kanglup ani gi miyoi sauriba sisu karigino masi tawriba si kanana ayaba pi matang sidadi paramilitary haibasi home minister gi makhada leibani home gi policy yaubra haibaduni yauba tabani maramdi kuki khulai paiba singa sina counter insurgency gi thabak phajana tawduna lan tawnai Assam Rifles ki thabak kuki terrorist singna tawri Kaladan project amasung Trans Asian Highway sembada kuki mathau tai mineral mayam lawthokpadasu makhoige yanaba changi adu oirabadi makhoige punna chatminnaba masana tabani lalhoba loisinbada thangnaba leibak singda leiriba mayam ase Manipurda lakhange hairabadi micham mayam gi mayom mai thaba nongmai bom drone sizinaduna lam taba tabani hom gi thausilda tasengna tawbra tawdabra yengbada lairiba sina masi tawriba kuki khulai paiba singa sida state ki home gi makhada leiriba state police force mayam asina nakhai sengna thengnaba yadanaba Delhi na state ki home paisele unified command CM dagi lauthoi DGP chief secretary sindoi irang asida CM nathaiduna thami nalamdrabadi state versus kuki terrorist taramgadabani adu werabadi chayol sufaroi chap manana hujiksu chathari asumna Delhi na paiduna lengak ke hairabadi lengak manung adu irang le hangadabani Sri Viren chief minister oiringai dasu irang le adubu Sri Viren bo resign to halaba matung PR direct thamki PR manung asida irang amatta leikhide maramdi kuki terrorist mayam tumina leihali PR manung sigi kwaidagi maruoiba thabak tampaktagi nomai loina lokhali phaba yaba kaya phai ngahak leitana irang thokhaliba kuki terrorist sing amatta phade khulai su phade makoina phana phajana honarabasu lamba lalhoba mayam loinamak Manipur thadoktuna chatki maram asina tampakta kuki terrorist sing insinduna lan tahanbadu lepki aduk yamna laktuna miyam kannaba honaramba lalhoba sing adu karamna nanthokhi singi saruk amada chatkibra madugi mafamdu Ukhrul district ki chororomda natana atopa mafamda oiroi PR su leitre Sri Khemchand chief minister oiduna leibak ngak pahorakpadadi Delhi lengak amuk lauthoptana PR leibagom leirektaba yadabanina Englishingani kuntaruki February marida lengak hek sembaga tang nipan dagi litanda muk irang hore mathang chatharakpana maruoiba mafam choroda KNF PDF lanamuk tahalle yomai thalle miyam lanjen halle handaki sina NSNIM na khulai loina thaidoktuna leiriba eastern flank asiga large scale da khut thona na basin bani atopa lalhoba su leiramgani khandone attack to hanbani masi khangbanara
laga lalhobasingna madumakti tawrakhidre chumnagi khul ngakpa defense kharana tawba natana adubu maruoiba mafamdi thugaire sana kaithelda nongmai kaptuna attack tawba leptri ponsa khul lelon khungi thauroksida adau pastor ahum hale madusu ambush tawduna santi purakna bohonaba pastor ngaktani handaki lan sida adau miyam kuki michangda leite adau manungda lusingduna lan yawbasu yawi makoi sing adubuni kuki supremacy haribasi pastor hatpasi nagana malhalaga adau mayam kuki da punsilatna bohonabada soikibani kayamuk mana bohonabage haibada nagada laman kumboina luhongba halakpa liang mai tarani pan phajalibani madu thadoraknaba nagana kuki taramari phajinduna thambani nagana tawde haibasi khangnarakbadagi makoigi plan do soiba tare haiduna naga nupi sing thadoga pahobado numittuda hatokre nagagidi tonganba tongjaba ama leibanina kuki taramari adu thadokre haliba naga tarukto karigi mihathina hale chumna hatpasu tawde maram leigani lan lepa yadre lan leibasina internal disturbance leiri haigadawribani chumna hatpanatana makak kaklaga puthorakpa haibase provoke to halibani laman khumningnaba lan tongnanaba honaribani tapchana makhoigi apambadu tawre nongmai kapnare kuki susire naga susire asokapan suyawre kuki gi attack si anini tangkhul amasung jelerong kuki na khanbana kanglup ani asi naga manungda mot khara manadana chatpani nakai senghange khanbani adubu mai pakte haibayai irang silep khiroi icham chamna tawbanate fajaraba planning amagi makhada tonganba objective ama thammaga jathaba lalongni chingdasu matam khara tawba yari chinggi oina su maroina nagasingi khusugulai lokhanaba kanna honarakpani masi tawna manipur ga tainaba myanmar gi maru oiba border da lariba lalhobasingi hausil thorang torokpa horibani handak myanmar gi president india da lakpada tawkhat khongthang india na myanmar da pangba yaba mateng pangnabagi yana chi inabada bharat ki prime minister na thamkiba manipur gi lalhobna myanmar da leiraga india rom da lam to halakanu haibadu yamna serious oina thamba wafamne adubu araibadi natte myanmar gi president na nakoi su pdf ta mateng panganu hainingamgani haibangamdabagi wani wafam asigi matangda matamama assam gi lalhoba alpha do bhutan da chatruk ki mathakta hatkiba lising hena phakibado bhutan gi sifaina sathaba operation ne asumna india na hairaga myanmar lan mina tawbadi oithokadaba mande maramde myanmar gi lengakpana china na kari pami haiba wafam ama khangdana hek tawbasu oithokadaba mande india na myanmar influence tawbadagi china na tawbani yamna hele pdf ki leiriba kulai paiba mayam asi makoi gi province ta henba autonomy piduna soknariba lana si lepnaba china na myanmar lengakta kanna taknabagi wafam asi su us na yadrabadi pdf na su pakhek yagani haiba thajaba wali adu international politics haibasi tambangam banate india amasung myanmar naknati nabadi china dagi hena pamlibani ibamna yadabagi oigadawribani india na awang no pokilal hoba pumba lisingani kun mapandadi loisalagani hariba sina takpadi lamdam sigilal hoba namthabasi midyeng thamli manipur manungidi kuki khulai paiba sing sizinaduna proxy war chathabana maram moiduna ana yamna namthare haina lawrabani masigi laikhai ama tarabadi sambal khabana aroiba pambai oigani khalabani adubu maroiba wafam kharadi smart fencing tawba yari pumnamaksi mathang manau naina tawgadabagi sinduna leiraba thauselni manipur gi oinadi mantri taret walibasi hapsinduna expand toraba state lengakna home asi phajana paiduna deputy cm kuki amasung nagalu chingbalu chingbi aniga tanaduna irang asi loisenba yabagi phibam laklabadi santidi lakpa yai aduna taduna ministry expand tawbasu tawdana hojik oriba phibam asida dum chatharabadi michang mikhai naina lengakpa bharat ki thausil asinadi santi pak hanjelakadaba manbri maroiba wafam amana oiriba manipur gi phibam asida makoina laina solution purakpa haibadi lalhobagi irang asi namtharabadi sanariba lela asi loisan kibasu yai aduna trabadi kaidok khaijin gi politics tawra oi hainingai leite adumna tawrabadi achauba lanjau amadi amuk lakhiba yari pumnamaksi loiraga mineral lauthokpagi amkasu holakhigani masina takpadi lamdam masida matik phana lengakpa leiba mathau tari